खुरमजरी ISTV Manipuri pau mining tabire bapuna mapu taram na oksari ngasigi maroi bapauda Kuki Chin Mijo Kanglup ki kwai ki chawba kumhai Good Festival ahanba Manipur Rifles Ground pangthokre amadi ngasi Information and Public Relation Day thoram pangthokre paumi sing na yari ba makhai negative oiba pau sing da ka hena focus ta widana ba Education Minister M Okendro na phungdokre Pau sandok na pizari Kuki Chin Mijo Kanglup ki kwai ki chawba kumhai Good Festival State ki thakta ahanba Manipur Rifles Ground pangthokre thoram aduna Chief Minister Okram Ibobina kumhai asina lamdam asida khundari ba Kanglup singi marakta hena nungsi chanaba purakpa oibaga loinana chawkhatpa lamdam ama ishorna pinabiba oirasanu phungtokre State Level Good Committee na pangthokpa lawrok matungi kumhai aduda Deputy Chief Minister Gakhangam Minister Govindas Konthozam Francis Ngajokpa AK Mirabai MLA Olandhoni GS Haupu amadi atai masak naiba miyo kya susaru kya ki chahi asigi oina Monpi Village ki Chief Tongko Hau Haukipu Kutpa oina lauthok tuna ikai khumnaba utkhi Chief Minister na Good Festival ki souvenir amasu release tawki nat ki oiba jagoi isai ki thoram kya galoina na pangthokhiba Good Festival hawdokpa ki thoram da chief guest oina saru gyara duna Chief Minister Okram Ibobina ningsing bathok dringai gi matamdagi hauna pangthoklakpa kumhai asi hawdorokpa gi wari nauhauna ningsing ki Chief Minister na makha tana ipa ipu singna thambiramba kumhai asi ngasi fawba nat ki chatnabi amadi fijat chakcha galoina na thambang amba si chawthok chaningai ni national level da su Kuki Chin Mijo Kangbuna Khundabal mafam singda kumhai asi pangthokli tabada nungaiba poi kumhai asi ngasidi India gi khwaidagi maru oiba kumhai singi manungda chanba ngamle kumhai asina lakpada lamdam asida khundari ba Kanglup masel gi marakta hena nungsi chanaba santi oiba hena chawkhatpa purakpa oirasanu haina thoniki aigi leiriba Kanglup sing haiba tare masigi magi chanabi customs tradition culture Pana ipu na haiba tare halam na hatta chanarpa mayam punamakse preserve tawduna koi ngasi makta tongan ba cultural troops sing tawriba makoina seliba dressing masi koi sapuk ngai ni ai gai community gi lai haktak tagi mioi baga sorga hek samnaba matam dagi ai Kuki gi oiro Mijo chini chinau singi oiro ai tradition custom sing makna isagi dressing se maintain tawdra setra masi arau kumai pongdokna dagoi sei sakse akoi Manipur da leiba koi Kanglup singi marakta koi punamak sing se yamna chala sinana nungai minana sinana leibina basi koi yamna chafok sani Thoram aduga mari lainana Deputy Chief Minister Gakhangam na kumhai asina lamdam asi ningsingba thokdringai matamdagi hauna nungsi chanana wata padana hingminari haibatai kumhai asigi nungi oiba amatta oiba amadi nungsi chanaba haiba paujel malemgi mafam sinba thuna sandoki ba oishanu kumhai asina lakpada aikhoi maselgi marakta hena nungsi chanaba chawkhatpa amana amagi mateng pangba purakpa oirasanu haibaga loinana aikhoi maselgi marakta mioi kharana nushina dana masingchep thajinbagi thabak sathariba asidagi chekshin minarasi haiba appeal sut tawki festivals tha khudin lebana tawi festival marakta kwali chawba festival haila amani almost every month festival tawi masina takpadi akoi se pen thok pahiba nungsi chanaba namapum oiba wata padaba chahong wahongba adu samasa niba oyami hada mai lam thai festival mamang yam leikre ada sakam ga ngai hebgana kwai diga chawba festival ojarba su sahi tha khuding se tha trani thoi festival trani thoi Atau sebagai tawtana community khuding da festival silai atau sebagai tawtana si kitchen Mijo group su asiguma kwai chawang ku tori basa it's a sign of prosperity and abundance wakta padaba nungai ba adu khudam ni hasa
Information and Public Relation Department is Sindunangasi Information and Public Relation Day Githoram Department of City Office Tapang Thokre. E Pau Gilam the Tabak Toriba Paumis Stinga negative over Pau Stingda Kahena focus the Widanaba Education Minister M. Okendrona Fundokre. Thoram Aduda IPR Gi Parliamentary Secretary MLA K. Megas and Dramati Department Asigi Principal Secretary Let Kogan Hawkip Susaruk Yaki. Thoramgi Sarwama Oina, the IPR na Sinduna Numit Mangani Chumna Chatarapa Photography Competition da Makok Matang Tarabas Stingda Manamatum Singh Yentoki, Loinana, IPR ge staff Oirambas Sting Amadi Ahal Oiraba, photo journalist Sting the Su Achamba Kudol Pot Singh Pidunaikai Kumnaki. Parliamentary Secretary K. Megas Sandrana, Democracy Chatpa Lebak Amada, the IPR Gumba, Department Asigi Todangam na Chawi, Sarkar gi Tongan ba Department Sing na Paikalibas, Ki Mamadi Project Sing Miamda, Kanghan na Bohonabada, Department Asina Todang Lowri. Department Asi Hena Mapangal Kangkat Hanaba, Ahen Bastap Sing Launabagi Damag, Sarkar na Cabinet at Kanabal Lady. Loinana, Measure Department Ama Ohanaba Atubamatanda Tabak Paikalagani Haidi. Education Minister Moirang Tem Okendrona Makata na Funduki Bada, Manipuri Housing Oiriba Tangdu Laita Daba Pibam Asida, Pau Misting Pau Pong Bada, Yariba Makai negative Oiba Pau Pong Bidanaba Apil Tauki, Matamamagi Ching Tamgi Nushinaba Mari Edu, Sagatna Bohonabada Puna Todang Lominasi, Manipur Sarkar Nasu Pau Misting Yaifanaba Tabak Torom Kia Paikali, Loinana Lamdam Asiki Chaukat Torangi Tabak Torom Kia Panayam na Paikale Haiba, Wafam Fongdoki. Mafam Rang Hek Hangudana, Hekbam Bida Bantoram Baduga. Khabadar radio the chow na law tokraga say bomb the horaga pola winner listen by the mayam the diam bakana as a choba can todore banama todore blockade matodore hiramaga law toga mother the kizedana mayam the todraga sunakan the kashele and the gumba smina and then I quite kandaba mato tare state sigis quite policy program tanks the lokanaba sarkar torangsu kayama pakanaba torang later bani duna sigi information they in whatever Dugayamna Puni Nusiraba Toramsida, Yagna Midiagi Marum Pangsina, Yam personal appeal ni in a Tozay sign. So Hajagiba, good news, no news, but news Adotana. Negative boy is hosting the Equina focus to Bidana. Amutang Equina Ningzariba, Apunba Manipurama, Chingtam, Nusina Liba Manipurama, Yamni Paipunangasi, Tambiramba, Pazaba Manipurgi, Saktam se Makata, Chatanaba, Sinbivada, Midiagi, roll Yamna Chowna. Lakliban November Gitang Kun Mathoy the Pangtokadaba, Tangweban Kendra, Mandi Tongju Kendrigi, Maraki Mikaga Mari Lainana, campaign Kankalak Pagaloinana, observers Singna Kumna Yangshin Bahaukre, election observers Singna Firal Yauba, Wa Amagi Mama Lupacha Marom, Paduna, Atay expenditure Kia Kumna Yangshin Bagaluinana, ECI Napiba, Nyongak Naba Kumna Senari. Tangweban Kendrigi Oina, Maraki Mikal Asida, Hanana, MLA Oiramba, Kumukcham Joy Kishana, BJP Gi Mirib Oiduna, Congress Ki Jotin Waikonga Lamba Taunari. Amarum Tongju Kendrigi Oina, Hana Minister Oiramba, Bijoy Koijam na Congress Ki Mirib Oibagaluinana, BJP Gi Mirib, Hanana, MLA Oiramba TS Bishorjitka, Mikal Thengnari. Maraki Mikal Asida BJP Gi Oina, Union Home Minister Singh Laktuna, Makoi Gi Mirib, Kanana Bakana Honari, Loinana, BJP, Manipur Pradesh Ki President TS Chauba Medi Atay Luchingba Kiana, Kendra Nia Sigi Mapam Kiada Pangtokpa Political Conference na Chingbada, Congress Bu Mighty Pinana Akanba Campaign Chantari. Nakalamarum da Sakar Party ba Chief Minister Okram Ibo Biyauna, Congress Ki Luchingba, Deputy Chief Minister Gakhangam na Chingba Myoy Singna Saruk Yaba Campaign Sing Chathaduna, Congress Mireb Kanana Bohonari, Hauzik, Mireb Oiriba Singnasu, Makoi Shoy the Nakagani Habagi Tazaba Tamduna, Lalong Kiagaloinana, Bot Komli, Handa Chemical Asida, Pam the Todok Toktanaba, Chief Electoral Officer Su Oiriba, Chief Secretary O Nabakishona, ECI da Ahenba, Paramilitary Force Harak Nabakangan Kibagaloinana, State Force Kia, Sensitive Amadi, Hypersensitive Oiba Jaga Singda, Ngak Senana Tarang locally, Mikala Sida Pam the Todok Togloi Habagi Tazabasu Tamli. November Gitang Kun Mathoy Hong Napang Tokadoriba Sangai Festival Asida Print Amading Designing a Mari Lena Tabak Torum Stingda Manipur Sarkar Hokiba October Gitang Nipan the Tokiba Work Orderama High Court of Manipurna Suspend Tokre Hirama Sigamari Lenana Wakadama Tangalapagi Matungina Printing Designing Supply Amadi Item Kia Install Taunabagi Tender da Bidaramoina RB Printing Saruk Yaki Lenana Lupal Lak Kuncha Mathoy Listing Humpudra Tare Chamriga Humpudra Matoy Tender Adu Okay
अदुबु मंगोंदा करिगुंबा अमता खंगहलंबा तौदना MS तसीदा लुपा लाख कुंट्रागा निपान लिसिंग हुंफु तरुकता थबक अदु पीदुना अक्टोबर की तांग निपान दा वाक ऑर्डर अदु थोखिबनी था आसिगी तांग कुन निपान दा सथखिबा कोर्ट की हियरिंग दा जस्टिस एम कोटेशोना वाक ऑर्डर अदु सस्पेंड तौबगा लोइनना मतंगी हियरिंग नवंबर की तांग अनी दा चथनबा मतम पीखी Nasi ayuk pung taruklom tabada singjamai PS ki manung chanba mayai lambi gi langthaba leb awang lekai de sakti leiba IED malairamle mungsangai de leiba 109 battalion CRPF tegi meter yankhairom lapa maphamda leiramba bom adu ayukta walking chatpa myoi sina thengnarakibani hairi thodok thopam da Manipur police ki bomb expert sing amadi police personnel kyana yengsinki bom adu digital timer oiba makhalgi IED ni khangbaga loinana manak adwai de leiramba myoi sing tanthongki bom adu lokthoknaba honabada pung ani lambi thinki tungda bomb expert singna detonator ani yawba bom adu diffuse tawbaga loinana double mechanism oiba yamna sakti leiba bom ni haiba khangbangamki Desam gi thongmi singna Manipur college ki nupi mahairoi phuki haina media da sandorakpa se aran bu wafamni mahairoi amata da khut thakhibil leite lup asibu lana unana basiliba thong matungda tawbiganu karigumba desam na tawkhiba thabak thorom singda aran ba yawrabasu leibak miyam da soikhiba lankhiba dugi damak thamoi singna lale haiba ngambal lupni haina desam gi secretary publicity and propaganda na thadorakpa cherolam na khangalagli Bisnupur district amadi Imphal West ka tainaba wangoi kendri gi manung channa leiriba iro maijrau khangchak pam lekai dagi athok pam lekai taba lambi asi kanagumba amatana sembi dabadagi khuraijam lokena lamdam adongi miyam ga loina lambi semba hokre miyo yamana phongdorakpada lambi asi chahi kya kana amatana midyeng changbidana lakli sarkar gi mari leinaba singna su miyam gi chathok chasin tawriba lambi asi sembi dabadagi khuraijam loken da sembi na ba haibadagi lambi sembani loken phongdorakpada Sarkar khak ngaibagi mahuta praja ama oina angamba mating pangduna miyam gi chathok chachin yanaba thabak paikhatpani haiki khoigi government ngaiduna sum lai tragaju khoigi praja miyam amadi aigi side gi jo khoi mayam punna hona minaraga government ngaibagi mahuta sarkar ngaibagi mahuta khoigi angamba pangal khoigi angamba sakti puthokthuna khoigi mimana da ba yade haiba adugi pandam da iloina nang si miyam khoigi iro majau sida khoi silau mayam punna loina na i lambi thong sengkot ba hojabne OLX ki khuthang da tongan tongan ba model singi phone hapkatuna yon ba saraga sel lokthok lamba miyo ema miyam nangasi uripok ta faraba matung da police sinakre faraba miyo adudi maijau pukram bam lekai dagi hojikna lamfel quarter da leiba laishram bhaiga singi machanupa L kenani mahangna phone pi ni haiduna OLX ki khuthang da customer ahum mari dagi lupa lising kya khonggot khraba matung da lupa lising ani changa piruba miyo yamana luchingduna mahak phabani hairi Directorate of Veterinary and Animal Husbandry Services Manipur ga Tangkham Farmers Association Imphal East ka khusam naduna sa sansin hida kapthokpagi thorama ma tangkham amadi khundrak bonda pangthokre Department asigi State Disease Investigation Laboratory gi Principal Investigation Dr. NG Ibotombi Singnalu chingduna punna sa sansing chani ga nifu hida kapthokhi Black Quarter Foot and Mouth Disease amadi Hemorrhagic Septicemia dagi ngakthoknaba pandamda hida kapthokpagi campaign asi sathabani hairi thabakki paula wirasi Central Agricultural University gi College of Horticulture and Forestry da tongan ba phamsing launanabagi damak masagi chahi 19 dagi 35 fawgi manungda leiba candidate sing dagi darkhas kauri posting adudi architect Morifudra editor junior engineer civil and electrical personal assistant horticulture assistant library assistant livestock assistant stenographer LDC driver amadi multitasking tasks ki ahang famsting ni posting asigi matung ina chanaba educational qualifications sing laigani Imphal da parikha center oigeda famsing asigi application pisin bagi aroiba matam November gi tang 19 ni hairi Delhi Police ta Constable oinana ba Manipur gi nupa masung nupi candidate sing lawgadori masagi chahi 19 fawgi manungda leiba 10+2 pass toba myoy singna November gi tang 13 fawgi manungda darkhas tharpa yagani thabak khanbagi process khudingmak Imphal da pangthokani hairi Mathakta paliba thabaki paw asigi akupa marol babu parada leiba job center da gi khangba yagani
Governor Secretariat Rasbaban Infalda casual mali oina thabak taunanaba ahangba post manga gidama candidate singdagi mari leinaba biodata sing November gi tang 12 fawgi manungda pisilakna bakhangalagli masagi chahi 19 dagi 19 fawgi manungda leiba class 8 pass tawraba singna apply tawba yagani hairi hairiba pham manga asigi oina scheduled tribe scheduled caste amadi OBC candidate singi oina niyongi matungina chahi komthokani aponba post manga asigi manungda unreserved ki mari amadi scheduled tribe ki post amma reserve tauri thabaki pau ngasi gi matang asal lejari United Nations के Economic and Social Commission for Asia and Pacific ESCAP Business Advisory Council Pacific Islands Trade and Events yang tungan ba lebak shingi organization tarana sinduna November gi aniyam di ahumda Bangkok ta pangthok kadori tarani thoi shuba Asia Pacific Business Forum gi khana naina bada Bharat ki mahut sinduna saruk yana ba Salai Holding Private Limited Manipur gi Executive Vice President Narengbam Bishwajit Singh amadi Elangbam Brojendro Singh Imphal thadokre Asia lebak singi oina pangthok pa yamna maru ba conference asida driving growth and sustainability through business haibisida yumpham oiduna new regional economic order, financial order, harnessing entrepreneurship na chingba hiram singh da khana nainagani hairi Mayang Imphal dagi akoijam mousigi mishiga mari lenena semkhiba JSC na ngasi ayuk pung manga dagi mayai lambi da kaukhiba general strike na miyang gi lambi chatok chasin da chauna apan bathokle Imphal lom dagi lakpa gari amadi mayang Imphal lom dagi Imphal lom da chatkadaba gari kaya khongjang sogaliba singna thingba pikhi mihat pa puthu haiduna Manipur sarkar da kayara khana haijara basu puthokpa ngamdaba dagi JSC against the brutal killing of akoijam mousi mayang Imphal na pung nifunipan gi mayai lambi thingbagi khongjang ase jangsin bani haina convener Ibo Chobuna ISTV News the Fongdorakli. Marui Pau Amuka Napizari Kuki Chin Mijo Kangluki Quality Chauba Kumhai Good Festival Ahanba Manipur First Ground the Pangthokre. Amadi Ngasi Information and Public Relation Digitaram Pangthokre, Paumis Singna Yariba Makai, negative over Pau Singda Kahena focus the Widanaba Education Minister M. Okendrona Fongdokre. Bidding Tabiri Bapunamoku Amuka Nakrimze.